Art, culture, and literature gilamda chawba thongdang lobom yoy kunma bandanga si Manipuri Sahitya Parishad ne kai khumnabu utkre. Manipur da ILP chanhalu haibagi demand da moirang khom da gilong faw gilamdi thingbu gi khongjang changsankre. Police na Kuki National Front ki nupi ama yauna kadar ahum fare makhoi da gilupa lakh mari da lising taret recover daukre. Amasuk Neroka FC sangakfam na AFC Grassroots Day ki thoram pangthokre. Mayam bukurum zari adom ni yengbiri basi Impact News ni ai khangen bam thoinu henbi hojik pungja se phawbugi maroiba pawsing myam da pizari. Manipuri Sahitya Parishad Imphal na Laikhidraba Aiba Bachaspati Mayum Jayant Kumar Sarmada Kavi Ratna Amadi D Lungpungzai Kavida Kavya Bhushan Upadhi Piduna Ikai Kumnakre Palace Compound Leba Maharaj Chandrakirti Auditorium the Numit Nini Chup na Pangtharokpa Manipuri Sahitya Parishad ki Marfu Mathoi Subasjahi gi Miphamgi Aroiba Numita Singthaningai Oiraba Mana Asi Manipur ki Chief Minister Okram Ibobina Khutsinake Thauram asiga mari leinana Manipuri gi kala sanskriti amadi ai bagilam da thoidok hentok singthaningai oiba thodang lokiba mioi 19 da upadhi gi ming mioi mari da sel gi mana mioi manga da sana gi medal ai ba ani da lairik ta piba sana gi medal amadi ai ba mari da lairik ta piba sana gi medal khutsinake ngasi thauram aduga mari leinana Chief Minister Okram Ibobina apunbagi wakhalon walakpa amadi khenabagi chang Henkalakpana lamdam asida makhal kayagi charangnaba thoklakpagi maram oiri haina phongdokhe loinana Manipuri Sahitya Parishadna mapung oiba thodang lobiduna khenaba lairiba sing asi hanthanabu honabiyo haina appeal tokhe Chief Minister na mahaki warol adu makha taraduna khunai ama leirabadi khenaba amadi charangnaba leiba haibasi mahausane charangnaba leitaba khunai adudi tumduna leiba khunai amaga pangkhakne Adubu Kenaba Amadi Nungainadaba Kaya Lairagasu Punna Paminaduna Charangnaba Pumbagi Waroshin Purangnaba Hotnaba Tangai Padri Manipuri Sahitya Parishad Nasu Lamdam Asida Punna Kundamina Duna Lairiba Ching Amadi Tamgi Marakta Manaba Thong Ama Sagat Biduna Hena Paba Santi Labor Kunai Ama Oihanaba Hotnabada Achauba Togdang Lobio Haina Chief Minister na Makatake Ngasigi Thauramadu the Lok Sabha gi MP Dr. Thokchom Mainya Yauna Manipur Sahitya Amadi Kala Gilamda Achauba Togdang Lauriba Mioi Kayana Sarukyake Thauram Adugi Saruk Oina Himalaya Chingsang na Pokpada Manipur su Pokhe Kauba Lairik Amasu Pongke Sahitya Sanskriti gi Kala Gilamda Khangbiraba Athoiba Wazha Guru Singh Mayam Pumramangna Samas the Pibiriba contribution ase samaj asigi ngasigi amusung tungda lakadoriba ikoi punamaki sakeng munseni problem leitaba samaj adudi tumna leibaga chap managani issues in problem leiba mayam punamaksing se ikoi thengnaba tabani khana nainaba tabani solve tongnaba ikoi hotnaba tabani Manipuri sahitya amadi sanskriti sing tam anigi apunba Sanskriti gi masakna saribani Manipur Sahitya Sakhatnanaba Hotnabada Singi Sahitya su Sakhatnanaba Hotnaba Tangai Padi Manipuri Sahitya Pracharak Sabha Wangjingna Mamal Naidraba Khudol Kauba Nahakpam Biren Singh na Iba Lairik Nobel Amangasi Royal Academy Wangjingi Conference Hall the Fongkre Lairik Asigi Aiba Nahakpam Biren Singh Mamang the National Amadi State ki Thakta Award Taruk Pangkibaga Loinana Saireng Amasung Wari Machagi Lairik Mapal Fongkre Hari Aiba Sena Iba Radio Drama Mangarom Iduna Radio the Santoktuna Miam da Tahan Kibaga Loinana Kha Manipur Drama Festival the Su Drama Ani Sanaduna Saruk Yakre Hari Protection and Preservation Committee Manipur na Sindhuna Scheduled Tribe Status in Manipur Haibathimda Miyamgi Mipham Ama Wangjing Lamding Higher Secondary School da Pangtokre Miyamgi Mipham aduda Manipur gi tongan ba maphamdagi lakpa mioi kayana saruk yakibaga loinana civil organization kayagi luchingba singsu saruk yakhi Amuko gi President su oiriba Protection and Preservation Committee Manipur gi Convener Dr. Y Mani Khumana Maitai bu Scheduled Tribe
ꯆꯜꯍꯟꯅꯕ ꯋꯥꯐꯝ ꯑꯃ ꯂꯥꯛꯄ ꯑꯁꯤꯗ ꯃꯤꯌꯥꯝ ꯄꯨꯟꯅ ꯈꯪꯃꯤꯟꯅꯕ ꯑꯃꯗꯤ ꯆꯠꯃꯤꯟꯅꯕꯒꯤ ꯇꯉꯥꯏꯐꯗꯕ ꯑꯃ ꯂꯩꯔꯤ ꯃꯩꯇꯩꯕꯨ ꯁꯦꯗ꯭ꯌꯨꯜ ꯇ꯭ꯔꯥꯏꯕ ꯆꯜꯍꯟꯅꯕ ꯋꯥꯐꯝ ꯑꯃ ꯂꯥꯛꯄ ꯑꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯒꯤ ꯃꯔꯛꯇ ꯆꯃꯝꯅꯕ ꯑꯃ ꯂꯥꯛꯂꯤꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯀꯨꯞꯅ ꯈꯟꯅꯗꯨꯅ ꯃꯩꯇꯩꯅ ꯁꯦꯗ꯭ꯌꯨꯜ ꯇ꯭ꯔꯥꯏꯕ ꯑꯣꯟꯕ ꯑꯁꯤ ꯃꯇꯝ ꯆꯥꯏ ꯅꯠꯇ꯭ꯔꯒ ꯆꯥꯗꯦ ꯍꯥꯏꯕꯗꯨ ꯈꯪꯗꯣꯛꯅꯕ ꯄꯥꯟꯗꯝꯗ ꯉꯁꯤꯒꯤ ꯃꯤꯐꯝ ꯑꯁꯤ ꯄꯥꯡꯊꯣꯛꯄꯅꯤ ꯍꯥꯏꯅ ꯗꯣꯛꯇꯔ ꯋꯥꯏ ꯃꯅꯤ ꯈꯨꯃꯟꯅ ꯃꯈꯥ ꯇꯥꯈꯤ ngasi mi phamadu amukogi advisor NC Khuman Dr. TH Chandramani Change and Peace Action gi Director RK Bobichana resource person oina sarukyaki ngasi akoi izat mang aba kunai lon chat ama akoi leir Manipur chiro lama mang kriba izat tu maru ge restoration gi struggle ama Manipur tauri mi pung kuri mak mi ba jati nin izat le ni hung pa mi ai gi izat si yo laga ai gi kanaba kharatu da salagadi haibadi yana phada balonda me am lei masi werkani are izat se yon gumsi like be izat to madu da he na wang na ba prithvi gi arena da international arena da sang na ba hona buduna adum da ai gi energy se maduda fully sinabiyo haiba phambi thamjake Hauzik Scheduled Tribe Demand Committee SDDCM na changsiliba khongjang asida Saipang Progressive Youth Club amadi Awang Nongpok Panana mapung phana sagatli haina cherol amada khanghalakli JCILPS na ILP gi bill ahum act olhalo haiduna lamdam asigi maroiba lambi sing pung amamam thingbagi changsilakliba khongjang gi saruk ama oina ngasi National Highway number 2 da Moirang Khomdagi Lilong Fauba lambi thingbagi khongjang chathake Moirang Khomdagi hauraga Lilong Thong Faubagi manungda leiriba singjamai amasung kakwada khongjang changsiliba singna akanba muongda khongjang changsanke Maira Paibi Singh amasung naha singna lambida wa pipe electric pole nung na chingba potlam sing thamduna amadi phaizinduna lambi chatpa thingke lambi asigi mafam singda wakat mi pham khibi Maira Paibi kayana ILP gi bill ahum act ontho u mitopna vote lepa amadi vote thadaba yaroi haina thaba play card sing sizinakhe ILP gi ihau sagatpa myoi singna lambida lakhiba gari macha achauba sing chatpa thingki loinana arakpa gari sing lakliba lambida amuk halankhe pungsing kharagi lambi thingbagi khongjang asina maram oiraga miyamgi chathok chasinda chauna akaiba pikhe ngasi MPSC na loba civil service exam tharuba myoi singdi adumak lambi chalhankhe lambi thingba amadi wakat mi phambagi khongjang loiraba matung human chain semduna ibobina luchingba government yaningde ILP gi bill ahum act ohlalo haiba kholau kaya su laukhe mitom lamgi mapui ba Ekto onto u haina tha asigi nipanda chatkiba Maira Relida police na phubadagi soklabi taurangbam ongbi tarini gi matangda miyamgi mifam pangthokre ngasi JSC against the brutal assault of taurangbam ongbi tarini sinduna uripok sorbon thingel de leiba community hall da pangthokiba miyamgi mifam adu da uripok AC gi councillor ward member amadi lakadoriba Imphal municipal corporation gi mikhal lepkadaba social workers sing su sarukya Hiram sigi matang da JSC ki convener RK Krishnana police na phubadagi soklabi tarini gi thokdok ki matang da uripok AC da leiriba councillor ward member amadi social workers singna tumina leisiliba karigino haike Miyamgi seba tauni haina thoglakliba sing asina tumin lesin basina takpadi paisa pambagi election lepaga pangkhak oire haina yaning da bafungdoke mahangna makha taraduna uripok AC gi MLA Laistram Nandakumar nasu ngasi faubada soklibi asigi matang da JSC amadi soklibi masada wafam amata hairakiba leite haina pendaba fungdoke Bole pa khakdana social work oiba taragadi akhugi ILP gi issue da changchiliba CD social work na tabra sin Bole pa di kendra gi ni ILP gi issue di lebak miyam gi ni masagi mathung masak khangna masa mathan tongthok char kadabne ngasi ka thana isan pije numi tari ni sure judicial custody le rise lebak mayam praja gi mana mamita amasung mana kong tana ba mo gi mai magi lebe kedet ki
मोगी दोल की पर्सन खंगदे मखंगदे मोइदा मेडिया थोंदा लाहोलक्त्रबा अदु इतादी ngasi uribok esida leiriba ngasi chongthoriba candidate मैम से अजु लेकाई लेकाई खुदिमकता खोई जेसिना मोगी कैंपेन बुक चला लरोय चरा हेनबगी खोंजंग चंगसिलिबी तौरांगबम तरिनी पुलिस न फाजन खरबसु महाक मखाता न चरा हेनबगी खोंजंग चंगसिले पनबयाबदी पुलिस की काहेनब थवोंगी मायोक्ता चरा हेनबगी खोंजंग चंगसिलखिबी तरिनी थासिगी हौखिब तांग 13 पुलिस न फागतुना जेनिम्स के सिक्योरिटी वार्ड थमदुना लाखिबने तरिनी द खुद थारक पुलिस पर्सनल चेराक पियु हाइरदुना उरिपोकी मैरा पाइबी नुपी लुकी अपुनबो ऑर्गेनाइजेशन न वाकत मिफम चथदुना लाखले हिरम असगी मतंगदा गवर्नमेंट मेमोरेंडम पिसिन खरबसु ngasi fawba paukhum amata piraktri Manipur की ट्राइबल लमसिंगदा में 13 की अहिंग नोंगयाई दगे था सिगी में 19 के अहिंग नोंगयाई फावबा टोटल शटडाउन तौरगनी हाइना JSC अगेंस्ट एंटी ट्राइबल बिल्स न थोकपा चेरोल अमना हाइरे ऑल पॉलिटिकल पार्टी की मिफम अमना मणिपुर स्टेट असेंबली ना पास तौकिबा अनकॉन्स्टिट्यूशनल ओरबा एंटी ट्राइबल बिल्स अहुमदुबु यूनियन गवर्नमेंट अयाबा पिबिनबा तक्सनगनी हाइना लौकिबा वारेप अदुबु यानिंगदबा फुंगदुक्तुना टोटल शटडाउन असे कौबनी हाइरे टोटल शटडाउन असida मेडिकल सर्विसेज वाटर सप्लाई मीडिया हाउसेस पोस्टल सर्विस टेलीकॉम इलेक्ट्रिसिटी अमदी एग्जाम न चिंगबददी कोमथोकनी हाइरे चलिबा था सिगी तांग 13 अकामपात लैबा नेशनल इंस्टीट्यूट ऑफ इलेक्ट्रॉनिक्स एंड इंफॉर्मेशन टेक्नोलॉजी नेलिट द पांगथोकपा हौखिबा साइंस मिट 2016 ngasi loisinkhre मिट asi मणिपुर साइंस एंड टेक्नोलॉजी काउंसिल मास्टेक इंफाल नेलिट STFM मैप्स मास्का अमदी जेनिमगा खुदसमनरगा इंग्लिसिंग अमगा चमापन मरफुदरा तरेता इंडियाना पोखरानदा न्यूक्लियर खुदलाई टेस्ट तौकिबा नुमितपु निंगसिंगदना पांगथोकपने थौरमदुगी सरुक अमा ओइना प्रोफेसर एन रासमोहन न इबा न्यूट्रिएंट्स फॉर द यूथ कौबलाइरिक अमसु फोंखे डॉक्टर इबेयाइमा इनोवेशन अवार्ड 2016 ना माइबम देबेंदा महाकी मैतान गी लेरंग पुथोकपगिदमक केस अवार्ड ओइना लुपा लिसिंग कुन साइटेशन अमदी मोमेंटो खुदसनखे थौरमदुदा साइंस मिट असिगी तोंगान तोंगानबा कैटेगरी द मकोक मथंग ताख्रबसिंगदा मना मथुमसु यंथोखि 11 KV हैरांगोई थोंग फीडर ना मई पीरिबा मफम सिंगदा लाखलिबा तांग 13 कमदी 13 के अयुक पुंग मापन मखाइदगे नुंगथिल पुंग मरी फावबा अंडरग्राउंड केबल चार्ज तौगदबा मरमना फीडर असिना कोलिबा मफम सिंगदा मई मुटकनी हाइना चेरोल अमदा खंगलखलि अतोप लेबा कयादा चटनबा हौख्रबा अदुबो इंडिया ददी चटनबा हौद्रिबा थर्ड लाइन ART की खुदोंगचाबा चटलिबा चही असिदगी हौरबा याय हाइना मणिपुर स्टेट एड्स कंट्रोल सोसाइटी की जॉइंट डायरेक्टर अभिराम मोंगजमना फोंदोरक्लि कुंट्राउम दे सुबह इंटरनेशनल एड्स कैंडल लाइट मेमोरियल डे गमरी लेनना MNP प्लस न सिंदना याय स्कूल पुलिस लेंदा लेबा MDU हॉल द पांगथोकिबा थौरम अमदा महागना हाइकिबदा मणिपुरदा HIV एड्स का लोइना हिंगलिबा मियोय सिंगदा CD4350 की मखादा लेबसिंगना ART की खुदोंग चाबा फंगलिबा असिसु नेशनल एड्स कंट्रोल प्रोग्राम की मतुंगिना CD4500 की मखादा लेबा मियोय सिंगसु ART की खुदोंग चाबा फंगहननबा थबक पाइखतबा हौरे प्रोग्राम असगी मतुंग इन्ना चंगदबा मैन पावर अमसुंग ट्रेनिंग न चिंगबा कया पीरबा मतुंग अथुबदा लमदम असगी रिम्स नत्रगा जेनिम्स टम असगी खुदोंग चाबा लेरखलगनी हाइखे एंगेज एजुकेट एंड एम्पावर हाइबा थीम द ngasi पांगथोकिबा थौरम अदुदा HIV एड्स न नादुना लेखिद्रबा सिंगी मफमदा मियामना कैंडल कतुना इकाय खुमनबा उठखे HIV positive ओरकांदा हिंगिबा ART चाबमदा रेस्टार तौदन लेरिसे चौरांगना मी लिसिंग कुनगनी पान लेरे मसिगी मनुंगदा अंगांग लिसिंग मरी रोमसिगी मनुंगदा हौजौजिक रेस्टार तौरग लेसे अंगांग लिसिंग अनि का चानिपान मुक्सिदी ART सिदी सेंटर सिदा कनो कोई हिराक चानबा यिंगायन लेरे ngasi ngasi ma akoi manipur da second line ART phauba akoi pijaba hore adubu hongai ba train sigi matungina akoi second line ART char phauda masa phagalaktraba resistance oraba adu mamiyo singidamta yengaga national level da hojik third line ART se hounanabagi preparation se hojik togna leri Tamenglong gi Kaifundai village dagi kambi kamai kauba mioi asigi machanopa
Kinthoilung Kamai Koba Asina NSCN GRPN gi lupa lak taramanga gi senfam pukraga mafam khangdre hairiba senfam sing asi notice tokiba numit tagi tharaga cheyolamagi manungda luf asi gi mari lenaba authority unabaga loinana senfam sing asi kambi kamaina treasury da sinagadabani hairiba sing asi thabak oina pangthoraktrabadi Mangkraba senfam sing asi Kinthoilung Kamai gi imung manungdagi lokhatkani haina NSCN GRPN gi cherol amana hairi Imphal West ki additional SP Operation TH Bikramzit amadi Imphal West District Police ki officer in charge Potsangbam Sanjoy amadi commando gi DSP Sachidananda gi mityeng makhada thiba humba gi thabak chathabada kuki National Front KNF Dauthanglen Group ki active member nupi ama yauna Miyoi ahum phare Mayor Singh adudi Senapati District ki manung chanalaiba Salam Patong Village dagi Lunlian Siam Wi-Fi chahi kunmathoi Apokpa Ledzathang Wi-Fi Tingaineng Wi-Fi Mapuroibagi maming Lekhidraba Thanglalian Wi-Fi alias Avi Wi-Fi Amadi Led Khojan Wi-Fi alias Azin Apokpa Lekhidraba Nekthang Wi-Fi ne Parvamyoy Singh Asidagi Lupa Lak Mariga Lising Nifut Taret ki senfam KNF Democrats ki demand letter Mari Aduga mobile phone Mari Amasu Phagat Pangam ki Hairi Parabakada Singh Asida Wahang Pahang Chathaba the Makoi Ahum Asi Singhat ki MLA ki PRO Amadi Chirachandpur District gi JCB driver ama Pab the Seruk Yaki Loinan JCB driver Thadokpagi ransom gi senfam su Loki Hairi KNF Dauthanglen Group ki member Ahum Asi Thas ki Tara Humdoida Imphal East ki New Chekon Nongpok Inkol the Thiba Humba Chathabada Pabani Hairi Gari Huran ke hotnaramba miyoi ama Patsoi Police Station ki team amasung Yurembam awang laikai gi miyamna phare pharaba miyoi adudi Sagolban Bijoy Govinda mamang laikai dagi W Somananda Elias Yaima apokpa laikhidraba debane Impact News na fangba pauda Somananda hairaba miyoi asina Yurembam da ngarang Angangbo machugi Honda Dio MN01 V2381 huranaba hotnaringai da phabani haire Paraba Somananda da makhatana wahang pawhang taubada haidorakpagi matung ina Patsoi PS amasong Lilong PS ki team na Lilong mamang laikai dagi gari macha ahum amasu phagat pangam ki hairi Makhatana phagat pangam ki gari sing adudi ashangba machugi Honda Dio MN070626 amubu machugi Pulsar 150 MN04 B3319 amasong number thadaba Yamaha Fasino ne Ima Panthoibi Sana Kaithel Loop ki mga suba Mapok Kumon ngasi Manipur Press Club ta pangthokre Mapok Kumon asiga mari leinana Lobasigi General Secretary Khomdram Joymati leimana haikibada Khwaramban Kaithel gi akoibada leiriba temporary market ta potpham family bisingna matam kayadagi nungju nung samarak ta pot yonduna lakli adubu Manipur government na ngaihak leitana potpham fambi singi sang takhaibagi thawong chathare Masigumba thawong kaya chathabana potpham phambi singna awaba kaya thengnare loinana mari suba kaithel ama tombishna school sidoklaga sariba ase quality leina sahanningbagi apamba phongdokhe Makoina matam kharagi sangumbagi saramani akoi tekthare adagi lampakta phamba porasu akoi hek thudek piba adagi sangai festival la haragasu amot akai ni haibagi hek lamthok piba kothok pibagi akoi gi kaino ma akoi da yamna haras piba haitare adubu yanabangi matungina lakpani haibani adu hojing makha tabada akoi gi mari suba kaithel si to misna school da sare haidana akoi government gi side tagi adum ma yanabangi matungina akoi lainari bani hojing phawbo sidadi Mangarak Suba State Level Spelling Competition gi final round ngasi pangthokre Students Union of Kanglai Park Shuk Nasindra Manipur University gi MEMS block te pangthoki bathoram aduda Union asina sindna tha sigi nipanda DM College of Science amadi Ziribam Higher Secondary School de tongan na pangthoki ba competition asigi preliminary round da mai paklaba mahiroi singna sarukyakhe Category ani thongna pangthoki bathoram asida Jiribam subdivision dagi mahiroi nipan yauna punna mahiroi kontra tare na sarukyakhe Thoram asida sarukyaki sukki president Jayant Kumar Khumanna inkhalakliba mahiroi singna English word sing asi khonthok chomna hairabasu irakpa matamda ashoiba kaya yawi khonthok tana iba matamda chomna inabagi pandamda competition asi pangthokpani haikhe
लोइनना थासगी कुनमाथोइदा लमयानबा संगलेंदा कॉम्पिटिशन असिदा मकोक मथंग तारबा महिरोइसिंगदा मना मथुम पीगनी हाइना महांगना फोंदोखि मसिगी पांथोलिबगी पांदमदी मणिपुर से लेरिबा महिरोइसिंगदा अखोइना हाइबददी यामना लाइना हाइदोखिब्रगा कोई इबददी स्पेलगी खिदंग असोनबा लेबना मरम ओरकांदा सुकना सिंजल लांगजदुना हौरलिबा महिरोइसिंगदा मसिगुंबा खिदंग मेकअप तोबा ngamnaba amadi khoigi menkhatpa ngamnaba asoi khidang semtok senjin toba ngamnabagi pandamda sukna miyamgi mateng amadi mairoisinggi matengga loinena competition asi pangthokchabani ngarang numidang pung 10 makhai taba adwaida Imphal East ki manung chana leiba Kiamgai awang laikai da leiba Laurembam Rameshwar apokpa Laurembam Iboton gi furniture dukan Laurembam furniture da masakhang da mioi kharana bom langsinduna pokhai hankre bom pokhai bugi thokdok aduda ashok apandi yaukide adubu dukan gi seru kharadi amangada thokhanke thokdok asi kanana amadi kari maram gi thokhankhibano haibadi khangbangamdri Panbayaba amana mamang da Laurembam Rameshwar gi dukan asida hand grenade ama thamlambagi thokdoksu leikre hairi MU gi makhada leiriba tongan ba B.Ed College sing National Council for Teachers Education gi chatna kanglon thugaiduna B.Ed College hanglamba thengnare College amagi leifam thokpa teaching and non-teaching faculty infrastructure na jingba mapung phana leitana college hangba yaroi haina desam gi cherol amana cheksinba thamlakli matang swaisida break amalogzage Manipur amadi malem gi tongan ba I pau single loinana ekhoi break tig yamna thun hanjarake Impact News pu meeting tadun lebio Delta Tutorals for CBSE. Admissions open. Class 9, 10 and 12 Science from April 4. Class 12 Arts from May 4. Class 11 Science from June 6. Vacation course for Navodayas and others from May 4. Class timing 5:30 to 9:30 a.m. and 4:30 to 7:30 p.m. For details, please visit Delta Tutorals between 6 a.m. to 7 p.m. The first urban cross hatchback Datsun Ready Go with 800cc Supna Tagilupa Lak Animakai Piva car Sigi features Sindi ground clearance 185 mm, space 222 liters, power steering, drive computer, mileage 25.14 km per liter, immobilizer, passenger class warranty. Lupali sing mga khatana book Tobi Horo, Island Nissan near Standard Robert Higher Secondary School, Kantipur, Imphal. Datsun Ready Go. Manipurgi ahanba beautification center mafam sida mahing uring unsa khoiba ariba dakfam phahanba ngami tattoo mole freckle na chingbasu lauthokpa yai hakchanggi ahenba fat pamdaba body gi hair lauthokpa yai ahanba lakpiba 100 customer da skin test amadi doctor consultation lemna hingjagan ngasimak unabiu Dr. Madhubala Laser Beauty Clinic MG Avenue Imphal mayambo amuka na taram nokchari bulletin asigi makha taba pau miyam da pizari Moreda nongmagi oiba legal awareness program amang ngasi pangthokre legal awareness program adu legal ad clinic More amasung Manipur State Legal Services Authority na sindana More gi court complex ta pangthokibane awareness adu the High Court ki Justice and Koteshwar Singh amadi law college ki lecturer na chingba miyoi singh na resource person oina sarukya Thauramada More da leba police personnel Singh Mahiroi Singh amasung tongan ba community singh gi miyoi kaya na sarukya Uripok Taurangbam Lekai Daleba Golden Super Service Microfinancial Investment Private Limited ki board member committee ki mifam amanga sipang tokre mifam asina Salam Raghumani Singhbu chairman oina khankre hairi Chandel district ki manung chanalaiba Indo Myanmar border manakta laiba Nungkam Satang village ki nauna sembai inter village road amadi playground ngarang sangakre sangabagi thoram adda horticulture and soil conservation and tribal affairs and hills ki commissioner T Panmaina athoiba mithunglen oikhibaga loinana Chandel district ki DC Chandel Naga People Organization ki president susarukya ki Thauramadu mari lainana T Panmaina haikibada Satang village asi achauba laloliti ki mafam oirakpa yaba maramna khunja singna chawkhat khongthang damai onsinduna anoba thabak thauram sing paikhat kadabani loinana government ki maikai dagisu angamba mateng pangani haike Location advantage
की साव नहीं है इसलिए उबरा स्टडी तो व्यू इसी नाउ से असिका नोई इसी नाउ मेरी सिंगा कोई ऑफिसर होइगे डॉक्टर होइगे इंजीनियर होइगे ओयू अदुबु की तो हेनो ना सेन रुम पाएगा लंग कोएगा ये ना नोआई ना को इंडिपेंडेंट होइना ए इसाना नि मखा लेबा ए अस्यूम बस economic enterprises business center kari future le ra ju ko yin yu yin ga aduna sida ko ko ngam ba hona si AAP gi hanagi secretary Hareshwar Goswami amadi high school ACT gi worker chamngana BJP de yarakpada BJP Manipur Pradesh ki president na ayaba pikre haina BJP Manipur Pradesh na thadorak pacherol amana phongdorakle Impact TV ki Cherauba Lucky Draw amasung yausang photo competition gi manamathom sing ngasi Hotel Imphal da pangthokpa thoram amada yanthokre Impact TV ki customers sing tagi oiba Cherauba Lucky Draw amasung lamdamasi gi miyamna saruk yaduna pangthorakiba yausang photo competition gi mana yanthokpa gi thoram adu electronic media form asina Sindane Hotel Imphal gi Sangai Hall da pangthokibane thoram adu da yausang photo competition gi oina sale amasung gift hamper yauba first second third amasung consolation prize manga yauna punna prize nipan lucky draw fauraba miyoi singda khutsinake Impact TV ki customer singtagi oiba cherauba lucky draw da mai pakraba miyoi ahumda LG gi LED TV amamam khutsinake prize khutsinabagi thoramadu da Impact TV gi board member sing amasung staff singna sarukyake Union Public Service Commission na loba English ngani taramangagi Civil Services Examination da Lilong Haurebi mayai lekai dagi MD Askarali na India pumbagi oina rank chamaga humput taret taduna lamdam sigi mingchat purakpagi damak nungai ba phongtokpa oina ngasi Haurebi Ideal Development Association na mahakpu okre MD Askarali bu okpagi thoramadu da sarukyakiba Agriculture Minister MD Nasir Khan na haikibada UPSC na loba exam da MD Askarali Ali na mai paklakpa haibasi lamdam sigi chokthok janingai ne Mahakumna UPSC na loba examination kaya da saruk yagadaba Lilong AC gi manung da leiba candidate sing da su lupa lak amamamgi tengbang pigani haibagi thazaba thamke Amaramda anti social element oiba kaya Lilong da chathaduna huran sinthi tawribasi miyam ga khutsam naduna thingminasi hainasu mahangna miyam da apil tawke Loinana Tauramasiga Mari Lenana MD Askarali da Minister MD Nasir Khana Lupa Lak Amagi Senpam Piduna Pukning Togatke Pukning gi hol yeng loragadi harau mamaktinate adubo yamna pukning siba mari phawi lamdamasigi karigumba khara alagi thusaldagi tawbungam lagadi punamak ekhoi mayam dwato minaraga punna tominase Union Public Service Commission na loba India ki maming lairaba institution da coaching yauba mahiroi punamak kendra sigi lupa lak amamai pijage han toramba lairasu hayeng laga lekai dugi ulmai keram sing amasung masak khangaba counselor singa loina na lakpiu adu mamateng pangdege drug ki business sama to base muthak asi haibagi damakti ngasi gi miyam si phamam roba mande aduna sugumba anti social element singi mayokta lakpa afaba organization dasu leiriba miyam si hubna tawradi lilong de drug carbar tawba gari uran de su choi soidana mangani haibase ai gi jet pathajabani Sky Hospital na chahi amaga tha tara khakta ngairi banupa macha amagi thamoi gi ahoba operation tawduna mai pak na mention bangamkhre singtha ningai oiraba operation asi Sky Hospital and Research Chief Cardiologist Dr. L. Shyam Kishore amadi New Delhi da leba BLK Hospital gi cardiac surgery gi HOD amadi Chairman Dr. Ajay Kaul ga punna pangthokibane Mai pak na thamoi gi operation pangthokraba angang adugi mamingna Maibam Prince apokpa Maibam Santi Kumar Khundrakpam awang lekai dagi ni haidi And problem may remain partially corrected, and in the later part of his life, he may need another operation. So that's very important. We have to choose. People have to be very aware that where he or she will be operated. That's another important thing. Experience counts, because we can't play with the life, can't play with the child's life, which we cannot correct later on. Otherwise, we should meet another operation later on. Why do it? And problem.
Uripok Naurem Thongdagi K. Surchandrabu Ras Bhasa Vibhag ki Member of Advisory Board oina khalakle. Mahakpu Ministry of Home na member oina khalakibane. K. Surchandra Hana Uripok AC da BJP ki Miref oina Mikhal Thengna Krabam yoine. Lairik Yingbam Makhalaikai dagi Hemchan Roibu Journal Railway Users Consultative Committee ki member oina khalakle. North East Frontier Railway na Special Interest ki makhada mahakpu member oina khalakibane. Hawzek sanabagi pauda. Indian Premier League ki ngarang numidang Kolkata gi Eden Garden dasanakiba matchster Kolkata Knight Riders KKR na Rising Pune Super Giants RPS pu wicket nipanda maitiba pikre. Nong namaram oiraga match asigi ahanba betting taukiba Rising Pune Super Giants na over tara nipanda wicket taruk turaga run chamaga ahum lauba matamda innings adulation ke. Duckworth Lewis method ki matung inna KKR na apiba over mapanda run humpu taruk lauba take. Masigi paukum oina KKR gi Yusuf Pathan na supnagi ball tarani panda run kuntrataret lauduna over mari lemhalaga RPS pu maiti papike. KKR na match asi mai pakibaga loinana tim nipan gi table da anishiba position da haigalakre. Nakalamaram da ngarang lekasi gi Bengaluru da sanakiba ahanba match da Royal Challengers Bangalore na Gujarat Lions pu run chamaga nifu mari da yamna chawna maiti papikre. Loinana ngasi sanagadaba league asigi ahanba match ta Kings 11 Punjab ka Sunrisers Hyderabad amadi anisuba match ta na Mumbai Indians ka Delhi Daredevils ka lamba thengnaragani. STPP sector na Taramathoi Suba Telo Joint Cooperative Farming Society Limited Trophy Lamlai Kendra Village Wise Men's Open 7-a-side Football Tournament ki winner oikre. Tournament asigi ngasi sanakiba final match aduda STPP sector gi sanaroi Bisesor na match ki kontrataruk suba minute da jankiba amattangarba pandil aduna FC Telobu pandil amasinoda maitiba piramlaga tournament asigi winner oikibane. Andro AC gi MLA TH Shyam Kumar Lamda Madugi Masaknairaba Mioi Kayana ngasi tournament asigi loishinbagi thorum adida sarukyake. Telo Society Trophy na sinduna mamang thagi kundagi Eastern United Sporting Club Telo gi sanabungda chatharak liba tournament asida tem kunna sarukyake. Ningthokong Education Youth Association na sindana Nea Ground Ningthokong da Chatharakiba First District Level Open 9 Men Aside Football Tournament 2016 ngarang loishinduna Nea FA na Nea Bu Goal Mari amada maitiba piduna tournament asigi mapu oikre. Football Tournament loisinbagi thoramadu da sarukyakiba Commerce and Industries Minister Govindas na haikibada lamdamsida football chakhat hananaba tournament toina tawba mathautai. Sanaba amadi lairik animakta thawai yauna honarabadi punsida mai pakpu misak ama oiba ngamgani haina mahakna haike. Loinana tournament asigi mapu oikraba Nea FA da trophy ga loinana sel oina lupalising kun amadi runners up takraba Nea da sel oina lupalising taraga trophy ga khutsinake. AFC Grassroots Day Gamari Lainana Neroka FC Sangakfam Nasu Chahi Kudingi Pangtoktuna Laklaba Grassroots Day Githoram Ngasisu Pangtokre. Ngasi Asian Football Confederation gi Mitiang Makada Neroka FC Sangakfam na Sindana Sangakfam de Leba Don Bosco School gi Sanabungda Thoram Asi Pangtokibane. Neroka FC gi Head of Youth Coach AFC A License Holder CH Santikumar gi Lamzing Makada Grassroots Leader 15 na thoram aduda saruk yakiba chahi mangadagi tarahumdoi fawbugi manungda leiba nupa macha football sanaroi chamaga nifuma thoibu takpi tambagi thodang laukibane. Neroka FC Sangakfam gi President Dr. THW Secretary Dr. M. Manimohan amasung Football Club asigi maru eba thodang kaya loriba singa loinana football masana asibu pamzaba mioi kaya na ngasi pangthokiba thoram aduda saruk yake. Grassroots level sidi akona yambo khodi amna luba skill pi ba yade
only say control gumma, passing gumma, dribbling gumma, like coordination exercise kara, agility exercise kara, sigumma sipi, mo de straying speed, adugumma yawbagi game mo di sanabagi yade, adagi team kaido kanda goal post tamakan sanaba, sigumma mayam si chide sanande, only mo the fun no hinma. Yamna ball si sanakan nungai ba mo the pawn ba senior ko no sik tawsi aduna ngang singsi yam nungai ngasi gi kanu si da yam thawa yaw na mo yam kan honari Taubung Khokta Laiba TH Birchandra Football Academy da Hayeng Megi Tang Tara Taruk Tagi Pangthokadoriba Summer Special Non-Resident Football Coaching Asida Saruk Yabinaba Academy Asigi Secretary TH Dilip na appeal Torakle. Special coaching asida under 12, under 13 amadi under 16 da laiba nupa macha singna saruk yaba yagani hairi. Brazilian Monsoon Tennis Championship Men's Open gi champion oibangamkre. Ngasi sana kiba championship asigi final da Brazilian Premjit Put Taruk ani amadi Taruk amadamai tiba piram laga Men's Open gi champion oikibane. Jahi nifu manga mathaki men's doubles ke final da Tule amadi Kangjamba ani gi Zurana H Ibotombi amadi Y Ibotombi ani bu Taret Taruk Mari da Maitiba P Kibaga Luenana Jahi Yankai manga mathaki men's doubles final dana Dilip amadi H Ibotombi anina Matum amasung Lakshmi ani gi Jurabu Taruk ani amadi Taruk Mari da Maitiba P bangam kibane. Additional Chief Secretary Sambhu Singh IAS amadi Manipur Tennis Association gi thau puriba miyoi kaya na ngasi lotion kiba tennis championship adida saruk yake. Manipur Tennis Association na sinduna Lamphel Patalaiba Officers Club ki Deco Turf da Chatharakiba Championship asida Men's Open da Sanaroi Kunmapan Jahi nifu mga mathaki Men's Doubles da Sanaroi Taranithoy aduga Jahi Yankai mga mathaki Men's Doubles da na Sanaroi Tarataruk na saruk yakibani. Kunmari Suba Mini National Volleyball Championship ta ahum suba position tarakraba Manipur gi Sanaroi Singbu ngasi All Manipur Volleyball Association na taramna okre. Mamang chahi gi October tara mari dagi taranipan faubada Karnataka gi Kanti Rabha Stadium Bangalore da pangthakiba championship adida saruk yakiba nupa mata volleyball Sanaroi taranithoi head coach Y Babu mata amadi team asibulu chingkiba Dr. TH Ibohanbida Association asina harau tayamna oktabaga loinana achamba khudol pot kaya pikibane. Association asigi President K. Krishna Chandra, Amphagi President S. Sanatombaga Loinana Iramda Masigi Sana Konabagi Lamda Chauba Thaudang Lori Bamiyoi Kayana, Ngasi, Thangmai Bandalaiba Association asigi Secretary N.G. Ingochagi Yum the Pangtoki Bataramna Okchabagi Thoram Adida Sarukyaki. Kazakhstan ge Astana da Thasi gi tarama pandagi kuntaret fawa pangthokadoriba Women World Boxing Championship da saruk yanabagi damak ngase India gi team Delhi thadokre. Punna boxer tarana sabai India gi team asida Manipur gi boxer ahum na saruk yari. Makhoi ahum adudi Olympic bronze medalist MC Mary Kom, Hanagi World Champion L Sarita amadi Hanagi Junior amadi Youth Champion Samjet Sabam Sarzubalani. Hockey Bihar amadi Dadra and Nagar Haveli Hockey Association anina Taruk Suba Hockey India Sub Junior Men's National Hockey Championship B Division ge final da lamba taunaragani. Nakalamaramda Taruk Suba Hockey India Sub Junior Men's National Hockey Championship A Division ge ngasidagi sanakiba championship asiki manga suba ligta Yumbu Oriba Manipur Hockey amadi Hockey Odisha anina match ki apiba matamda Panjal ahum chanaduna match adu Oikibane. Taruk Suba Liktana Hockey Patialana Uttar Pradesh Hockey Bhupanjal Ani Amadam Aduga Taret Suba Liktana Hockey Haryana Hockey Unit of Tamil Nadu Bhupanjal Taruk Ahum the Maitiba Pikibane. Chatharagliba Championship asigi Nipan Suba Liktana Hockey Punjab na Hockey Chandigarh Bu Panjal Manga Mari the Maitiba Pibangamkre. Hockey India ki mityeng makhada Manipur Hockey na sindana Khuman Lampak Hockey Stadium the Chatharagliba Championship A Division asida India gi tongan ba state amadi Union Territory singdagi lakpa team taramari na saruk yari. Hayeng Chatharagliba Hockey Championship asigi league match manga sanaragani.
Tarataruk Suba MTIR Senior National Muay Thai Championship the overall team champion Oirakraba Manipur gi sanare singbu taramna okre. Chahiyasigi April Kunmapandagi May Anifawada Kolkata gi Sai Sports Complex Boxing Hall Salt Lake Stadium the Pangtokiba Championship adada Manipur gi Muay Thai Sanaroi Nupamacha Tara amadi Nupimacha Anina gold medal taret amasung silver medal manga lauduna overall team tarakibane. Manipur Amateur Muay Thai Association Nasindana ngasi Manipur Press Club ta pangthokiba sanaroi tarani thoi amadi official ahumbu taramna okpugi thoramadda association asigi president TM Razen Ayangba amadi founder president W Ibomcha aniga loinana masana sibu pamzaba mioy kayana thoram aduda sarukya khibani. Arab the bulletin asigi headlines amukhanna myamda thamjage. Art, culture amadi literature gilamda achauba thogdang loba miyoi kunmapan dang ngasi Manipuri Sahitya Parishad na ikai khumnabu utkre. Manipur da ILP chanahalu haibagi demand ta moirang khomda gililong fob gilambi thingbagi khongjang changsinkre. Police na Kuki National Front ki nupi ama yauna kadar ahum phare makhoi dagi lupa lakh mari ga lising nifut taret recover tawkre. Amasung Neroka FC sangak famna AFC Grassroots Day gi thoram pangthokre.